Adongi yumda smartphone paiba miyoi kaya laibage. Facebook ta laisabi shaduna mobile recharge hapan bagi wari miyoi kaya na tabiramlani. Ngasigi wari asidi online sale thiraga loinabi nupi amagidamak pakhang amana kadai fawba tawkibage haibagi asengba wari ni. Smartphone pairiba pakhang laisabi laiba imungsingna wari asi loiba faw tabiba matamda anauba angakpa kharadi khangba ngamlagani. Ahanba part yengbidriba singna second part asida direct lakpibo oiragadi wari gyan tabidaba yai aduna first part hana yengbinaba ningsingjari. Miyeng taminarasi online nupi adugidamak. Manena grant ki mapada call tawduna khanghalakle amadi mayam puntuna grant pu mafam aduda phare chawkhalaba leiba kayada hainabi oina hanjin sel huranba chinthibana chingba asibusu drug addict singumna treatment center singda layengnei mafam khudingdagi sel huranba hainaraba grant pu treatment facility da changera natroga amado imunga mari tatnagera haiduna takhalubadagi grant na lale haijaduna treatment lowbada yanaki treatment ki mamalsu apikpo okhide Numit humpuni gi layeng gidamak lak tarama thoi thiga dauribani grant na layeng from the lairingai mapa chat amadi mayamba kodina grant na asukyamba selsi kadai da sizina khibano haiba thijinki matang asida makhoina grant ki aronbo online punsi ki maram da khanglakhi game model silvi ki online karbar adugi maram da su khanglakhi makhoina silvi bu contact tawduna grant ki asengba loina lithoki grant ki minamba sel huran bana chingba loina haidokle Silvibu amukhana grant ka pau fauna binu haina su haijare atopa online mamanaba singdasu fibam singdu sitnana lithoklami lupa lak tara mathoi tingduna numit humphuni gi layeng gi damak chatkhiba grant numit tara manga ni mukta wakhal tare yumda halaklage haiduna halakhi numit 2019 gi January tang manga ni mapa amadi amagi sel season famdu khangle silviga pau fauna ranu haiduna grant ta haiki Matam khara magi kada computer pushinba yaroi amadi ahing nungdangda online leiba yaroi haiduna athingba su thamki loinana grant na thabak ama thiduna manghalluriba sel mayamdu kharata oiraba su fukatna ba haiki grant na wafam kayasi tumina yakhi warisi aswaida happy ending oiba yabani adubu pumna maksi manung kanba matan tanba grant na yum aduda leithaba yanaba tat oirami mamagi mobile dagi grant silviga twitter da paw fauna bahauki karbar haiba silvina su grant pu khamlude Dukana changlakpa miyoi singna kadai dagi selna pot leiba lakpano hangnade ayon badu laikhibade hena harauna ba ngaktani grant na amukhana silviga paw fauna re khanglakpada mapa chat yamna sauki chat amadi Margaret ki retirement plan gi damak tungsinjaba khudima grant na maram chadana karisu leitaba online website ki selna leiba phangbi nupi amada manghalle haibasina chat ki khwaidagi pendaba wafamni Mangba yaba manghalaba grant yumduda leiba yararoi amadi chatna thabak halakpa matamda yumda leiramgano haiduna grant ta haiki hantak mukdi mayamba kodina su grant ki michang changkhidre mama Margaret na su grant pu warore upai udraduna grant su apikpa bag amada masagi poche hapchin bahawi mathangi numit adu January 15 2019 gi irai numit ni police station da call ama laklami kodi gi office mamanabana tawrakpani Kodi thabakta su lakte call su paide ma asumna tawgande haiduna police ta tamlakhi ikan kanadana fibam yengsinaba police na kodi gi mayumda chatkhi ngapi ganu warisi aswagi natte chakholaba America gi oitawrini mapandagi solon da bayum adu manungdagi su kana amatana khumlakhidre upai ama tawduna police na yumdu da changshili chakhumda chat ki asiba hakchang uptuna tarami Margaret na mayumgi computer da makok yungsinduna leirami Kodina gari thamfam kagi thong manakta taduna leirami phibam sing adu yenglubada kodina mama mapa hatlaba matung mathanda sijaba manki police na makhatana investigation chatharapada yumduda grant ka womacha amasu leibani haiba khanglakhi grant pu thirakhi mathangi numit January 16 ta grant ki gari hotel amada leire haiba paw phangbadagi police na mafam duda thiba humba chathaki hotel room amada grant fangki police footage ta grant yamna kina police ta changjarakhi Grant pu police station da puraktuna wahang pahong chathaki Grant na sel huran bagi mapana sauduna yumdagi tanthorakpagi wari likhi police na mapa chat mama Margaret amadi mayamba kodi ki asiba hakchang fangkiba fibam adu grant ta utkhi maduda grant ta phongdorakpasi hawjik phawbada asoi aran khuding maksi magi maral oibana makhoi hatpasi su mangonda maral sira doira haibasini chat amadi Margaret ki ayokpa macha ahal Jason busu kaukhatkhi Jason di paw adu hekta bada angau bagum kapki piendaba utkhi
Jason amadi grant unahanki. Matam pumbada thodok asida grant masa mara leite haiba hanjin haijaki. Grant na police da pikiba statement da mahang na yum thadok tuna chalamdai kodina mama mapagi awaba mana kokhanki haiki hairi. Praman amata leitrabada grant bu thadok pataki. Police ki wahang pahongdi lepa leitri. Laikhidraba kodigi girlfriend na fongdorakpada grant na makhoi pumna hat khigadaba mali haiduna kodina fongdok lamba lei haiki. Ikuidana grant pu police na fagat ki. Grant tagi leather glove zora ama mapa chat amadi mayamba kodigi credit card amadi debit card amadi grant masagi passport fangki. Investigator singi matung ina grant mahaki online girlfriend Sylvie gi leibak Bulgaria da lotna chienaba hotnarambani. Grant ki mathakda trial chathaki. Masana maral yaba kaubadi laikide. Asengbadi chongthorakhi. Computer mamang do upsin duna leiramba Margaret ki asi bahakchang gi fibam aduna takpadi pungpham aduai da mahak sibani. Hai singlaba investigator singna crime scene adu sagatpada asumna fangki. Pungpham aduda Margaret computer da thabak tawduna leiringai grant na lukham rom dagi nongmai kaplakhi. Amadi mahakna mapa chat lakpa ngaiki. Pung manga makhai aduai da chat halakpaga chakhum da changki. Chat na masada nongmai ama adum loina jei haiba grant na khangi. Aduna tumina laklaga chat pu tunglom dagi makokta anira kaptuna hatki. Mathang number sina mayamba kodi gini. Kodi pung tara taba matamda halakhi. Gari thamfamda gari khamduna kumtharakpaga grant na mabusu hatki. Amadi kodi gi asiba hakchangda nongmai dupai hanki. Mother sin adubu grant na asum uhannaba hotnaki madudi sendona waraba kodi na mama mapabu hatlaga mathanta suicide tawjakhibani. Pung kaya changduna fibam du tanaba sengdok sengjin thangjin loiraba matung ahing aduda mapa chat ki iPhone dagi chat ki fingerprint sizinaduna banking app dagi sel loina grant ki account da thajin ki. Pung ahum taba matamda gari parking amada gari manungda famduna mahangna khoida jabi chemical selvi ga pungmuk online da unaki. Maduda achangba lising nipu mangamuk aduna siduna tahauraba mayamba kodigi credit card dagi thiki. Grant na mayamba amadi mapagi credit card amadi debit card pumna makhuranduna purakhibani. Masi maknasu mahangna makhoi sidringaida yumdudagi thokhiba natte haibasi henna mayek senghalakhi. Court trial chathakhiba matamda su grant na kariguma makhal amatagi ningamdaba natraga akiba amatasu uthiba laikhide. Gamgal Sylvigi oinadi mahak karigumba hiram amatada chenakhiba laite. Customer khuding welcome haibagi karbar leptana chathari. Nupani khanbiba miyoi singna Sylvina matam chana grant pu thadok lamlabadi fibham asi yauramdaba yai haina khanbiramgani. Adubu yengsinbinaba leitana masagi kada maning tamna kana khanghandana internet pairiba grant kaya ama aikhoi iraktasu adum leiri. Adom kari khanbibage asengba maralsi kanagino. Grant ki minamba kayana masa kanbo oithokhide. 2019 gi July 31 da mahakpu first degree murder ahum gidamak punsi fadok ahum pikhi. US ki oina punsi fadok amasi chahi 10 oi. Sylvie gumbi kaya laiba website lishing hena lai. 2015 da India khakta da 857 asigumba website si thinki. Thingbangam driba atai kaya suni. Hiram khudimokta chakholaba USA na malemgi 60% asigumba website singsi ki su host oi. Population wanglaba India da laina naitom tariba punsi kaya amanasu asigumba website si thigali. Ahan bada matam lenfam oirambadagi kona addiction churai. Facebook haktada khangnaraga cheluba jura kaya mathang numita macha lairamba kayani. Masi kanagi maralno soiribasi kadaidano. Wakhalon comment box ta thambiramu mitna singbiyu. Channel asibusu subscribe tausinbiyu feedback ngaijari.